ꯑꯩꯒꯤ ꯁꯛꯐꯝ ꯎꯕꯗ ꯅꯈꯣꯏꯗ ꯍꯩꯅꯔꯣꯏꯗꯕ ꯃꯑꯣꯡ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯕꯨ ꯍꯟꯊꯅ ꯌꯦꯡꯕꯗꯤ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯉꯣꯟꯗ ꯃꯔꯥꯜ ꯁꯤꯕꯅꯤ꯫ ꯅꯧꯍꯧꯅꯅ ꯑꯃꯨꯛꯀ ꯏꯁꯥꯕꯨ ꯁꯦꯝꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯕꯗꯤ ꯅꯍꯥꯛꯀꯤ ꯋꯥꯈꯜꯕꯨ ꯄꯦꯜꯍꯟꯕ ꯉꯝꯒꯅꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯖꯣꯖꯦꯐ ꯃꯦꯔꯤꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯗ ꯑꯦꯂꯤꯐꯦꯟꯠ ꯃꯦꯟ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯈꯪꯅꯔꯝꯃꯤ꯫ ꯗꯤꯐꯔꯦꯟꯠꯂꯤ ꯑꯦꯕꯜ ꯄꯔꯁꯟ ꯅꯠꯇ꯭ꯔꯒ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯑꯦꯕꯜ ꯄꯔꯁꯟ ꯍꯥꯏꯔꯤꯕꯁꯤ ꯄꯣꯛꯄꯗꯒꯤ ꯌꯥꯎꯔꯛꯄ ꯅꯠꯇ꯭ꯔꯒ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯅ ꯑꯁꯣꯛ ꯑꯄꯟ ꯑꯇꯦꯛ ꯑꯀꯥꯏ ꯊꯣꯛꯈꯤꯕꯗꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯈꯪꯅꯩ꯫ ꯃꯈꯣꯏꯗ ꯐꯤꯖꯤꯀꯦꯜ, ꯃꯦꯟꯇꯦꯜ ꯅꯠꯇ꯭ꯔꯒ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡꯁꯤꯡꯗ ꯑꯋꯥꯠꯄ ꯈꯔ ꯂꯩꯕꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯕ ꯃꯊꯧ ꯇꯥꯔꯛꯄ ꯃꯇꯥꯡ ꯌꯥꯎꯏ꯫ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯁ꯭ꯇꯤꯐꯦꯟ ꯍꯣꯀꯤꯡꯁꯀꯤ ꯃꯤꯡ ꯀꯅꯥꯅ ꯀꯥꯎꯒꯅꯤ? ꯃꯁꯥꯒꯤ ꯆꯍꯤ 12 ꯈꯛꯇ ꯉꯥꯏꯔꯤꯉꯩꯗ ꯃꯤꯑꯣꯏꯕꯗ ꯇꯥꯡꯅ ꯅꯥꯒꯟꯕ ꯂꯩꯅꯥ ꯑꯃꯅ ꯃꯁꯥ ꯄꯨꯝꯕ ꯄꯦꯔꯥꯂꯥꯏꯖ ꯑꯣꯏꯍꯟꯗꯨꯅ ꯋꯤꯜꯆꯤꯌꯥꯔꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯟꯕ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯕꯒꯤ ꯁꯛꯇꯤꯗꯤ ꯋꯤꯜꯆꯤꯌꯥꯔꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯉꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯏ ꯄꯥꯛꯅ ꯊꯦꯡꯅꯈ꯭ꯔꯕ ꯑꯈꯟꯅꯅ ꯄꯤꯊꯣꯔꯛꯄꯁꯤꯒꯤ ꯂꯛꯇ ꯍꯦꯂꯦꯟ ꯀꯦꯂꯔ, ꯑꯜꯕꯔꯠ ꯑꯥꯏꯟꯁꯇꯥꯏꯟ, ꯖꯣꯟ ꯃꯤꯜꯇꯟ, ꯃꯥꯏꯀꯦꯜ ꯕꯣꯜꯇꯟꯅꯆꯤꯡꯕ ꯀꯌꯥ ꯑꯃꯅ ꯃꯥꯂꯦꯝꯒꯤ ꯄꯨꯋꯥꯔꯤꯗ ꯃꯈꯣꯏꯒꯤ ꯃꯤꯡ ꯑꯃꯗꯤ ꯄꯥꯡꯊꯣꯛꯈꯤꯕ ꯑꯈꯟꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯌꯦꯛ ꯂꯥꯅ ꯏꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯎꯠꯂꯝꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ꯫ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯃꯒꯤ ꯋꯥꯔꯤꯗ ꯇꯥꯃꯤꯟꯅꯔꯁꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯈꯤꯡꯕ ꯁꯣꯔꯣꯛ ꯈꯥꯏꯕꯝꯒꯤ ꯃꯄꯥꯎ꯫ ꯃꯍꯥꯛ ꯕ꯭ꯂꯥꯏꯟꯗꯅꯤ, ꯃꯤꯠ ꯎꯕꯒꯤ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯕꯁꯨ ꯀꯔꯝꯅ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕ ꯉꯁꯤꯒꯤ ꯇꯥꯡꯀꯛꯇ ꯄꯨꯖꯔꯛꯂꯤ꯫ ꯎꯠꯂꯝꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯍꯥꯏꯕ ꯊꯧꯔꯝꯁꯤꯗ ꯈꯤꯡꯕ ꯁꯣꯔꯣꯛ ꯈꯥꯏꯕꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜ ꯂꯣꯏꯅꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯒꯤ ꯃꯍꯨꯠ ꯁꯤꯟꯕꯤꯔꯒ ꯉꯁꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯑꯣꯖꯥꯕꯨꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔ ꯄꯨꯝꯅꯃꯛꯄꯨꯁꯨ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯈꯤꯡꯕꯁꯤ ꯀꯗꯥꯏꯗꯒꯤꯅꯣ, ꯑꯗꯒꯤ ꯏꯃꯥ ꯕꯕꯥꯒꯤ ꯃꯤꯡ, ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯄꯣꯛꯄ ꯍꯥꯏꯕꯅꯆꯤꯡꯕ ꯈꯔ ꯊꯝꯕꯤꯌꯨ꯫ ꯑꯩ ꯌꯥꯏꯁꯀꯨꯜ ꯄꯨꯂꯤꯁ ꯂꯦꯟꯗꯒꯤꯅꯤ, ꯑꯗꯨꯒ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯕꯕꯥꯒꯤ ꯃꯤꯡꯅ ꯁꯣꯔꯣꯛꯈꯥꯏꯕꯝ ꯒꯣꯇꯝ ꯁꯤꯡ, ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯤꯡꯅ ꯌꯨꯝꯅꯥꯝ ꯁꯅꯥꯇꯣꯝꯕꯤ ꯗꯦꯕꯤ, ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯥ 2 ꯂꯩꯖꯔꯤ꯫ ꯄꯨꯜꯂꯞꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 3 ꯁꯨꯃꯥꯏꯅ ꯂꯩꯖꯕꯅꯤ꯫ ꯈꯤꯡꯕꯅ ꯍꯧꯖꯤꯛ ꯎꯕꯒꯤ ꯁꯛꯇꯤ ꯈꯔ ꯋꯥꯠꯄ ꯍꯥꯏꯕ ꯇꯥꯔꯦ, ꯃꯁꯤ ꯏꯁꯥꯅ ꯈꯪꯉꯛꯄꯗꯒꯤ ꯇꯧꯔꯛꯄꯔꯥ, ꯑꯗꯒꯤ ꯄꯣꯛꯄꯗꯒꯤ ꯌꯥꯎꯔꯛꯄꯔꯥ, ꯁꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨ꯫ ꯑꯩꯁꯦ ꯑꯣꯖꯥ ꯄꯣꯛꯄꯗꯗꯤ ꯁꯨꯃꯥꯏꯅꯗꯤ ꯇꯧꯔꯛꯇꯦ꯫ ꯑꯗꯨꯝ ꯃꯌꯥꯝꯒ ꯑꯩꯈꯣꯏꯒꯤ ꯁꯥꯏꯇꯦꯠ ꯄꯔꯁꯟ ꯃꯌꯥꯝꯒ ꯃꯥꯟꯅꯅ ꯑꯗꯨꯝ ꯂꯥꯛꯏ꯫ ꯑꯗꯨꯒ ꯑꯩꯅ ꯆꯍꯤ 4 ꯁꯨꯔꯛꯄ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯀ꯭ꯂꯥꯁ ꯅꯔꯁꯔꯤ ꯀꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯕ꯭ꯂꯦꯛꯕꯣꯔꯗꯇ ꯏꯕ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯇ ꯇꯥꯛꯄꯤꯕꯁꯤꯡꯁꯤ ꯎꯔꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯑꯗꯩ ꯍꯣꯝꯋꯥꯔꯛꯀ ꯄꯤꯔꯛꯄꯁꯤ ꯌꯨꯝꯗ ꯍꯦꯛ ꯐꯝꯃ ꯍꯣꯝꯋꯥꯔꯛꯁꯦ ꯇꯧꯒꯦ ꯀꯥꯏꯅ ꯍꯦꯛ ꯅꯣꯠꯕꯨꯛꯁꯦ ꯍꯥꯡꯗꯣꯛꯀꯥꯟꯗ ꯍꯦꯛ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯁꯨꯝ ꯇꯞ ꯇꯞ ꯇꯧꯔ ꯃꯇꯨꯡꯗ ꯀꯣꯟꯊꯪꯗ ꯑꯩꯁꯦ ꯕ꯭ꯔꯦꯟ ꯇ꯭ꯌꯨꯃꯔꯅꯦꯅ ꯀꯟꯐꯥꯔꯝ ꯇꯧꯕꯗꯒꯤ ꯗꯦꯜꯂꯤꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ ꯃꯌꯥꯝꯅ ꯑꯦꯝꯁ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯗ 2006ꯀꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ 25 ꯑꯣꯏꯅꯤꯅ ꯈꯜꯂꯦ ꯑꯩꯅ ꯈꯟꯖꯕꯗ꯫ ꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯅ ꯃꯤꯠꯇꯗꯤ ꯀꯩꯝ ꯇꯧꯗ꯭ꯔꯦ꯫ ꯑꯩꯒꯤ ꯃꯤꯠꯁꯤꯒ ꯕ꯭ꯔꯦꯟꯁꯤꯒ ꯄꯥꯎ ꯐꯥꯎꯅꯕ ꯂꯝꯕꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯣꯞꯇꯤꯛ ꯅꯔꯚꯁꯦ ꯁꯤ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯁꯦꯝ ꯀꯟꯗꯤꯁꯟ ꯊꯣꯛꯏꯕ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯕꯨ ꯑꯣꯏꯔꯦ, ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯕꯨ ꯑꯣꯏꯔꯦ, ꯇꯛꯈꯤꯕ ꯀꯥꯟꯗ ꯀꯩꯝ ꯐꯪꯗꯦꯗꯅ꯫ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯂꯧꯁꯟꯐꯝ ꯊꯣꯛꯏꯕ ꯃꯥꯒꯤ ꯔꯤꯁꯤꯞ ꯇꯧꯐꯝ ꯊꯣꯛꯏꯕ ꯁꯣꯝꯗ ꯄꯥꯎ ꯐꯥꯎꯒꯗꯕ ꯕ꯭ꯔꯦꯟꯗꯨ ꯂꯝꯕꯤꯗꯣ ꯇꯠꯈ꯭ꯔꯕꯅꯤꯅ ꯑꯗꯨꯒꯤ ꯀꯟꯗꯤꯁꯟꯁꯤ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ꯫ ꯈꯤꯡꯕꯣꯏꯁꯤ ꯄꯔꯁꯟ ꯋꯤꯠ ꯗꯤꯁꯦꯕꯤꯂꯤꯇꯤ ꯍꯥꯏ, ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯄꯔꯁꯟ ꯋꯤꯠ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯦꯕꯤꯂꯤꯇꯤ, ꯑꯗꯨꯒ ꯚꯥꯔꯠꯀꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯃꯛꯅ ꯗꯤꯕ꯭ꯌꯥꯡ ꯑꯅ ꯂꯥꯏꯒꯤ ꯃꯆꯥ ꯑꯈꯟꯅꯅ ꯄꯤꯊꯣꯔꯛꯄꯅ ꯈꯪꯅꯔꯤꯅꯦ꯫ ꯎꯗꯕꯒꯤ ꯆꯥꯡꯁꯦ ꯈꯤꯡꯕꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯄꯔꯁꯦꯟꯇꯦꯖꯁꯦ ꯀꯌꯥꯅꯣ ꯈꯪꯕꯤꯕ꯭ꯔꯥ? ꯑꯩ ꯄꯔꯁꯦꯟꯇꯦꯖꯁꯦ ꯑꯣꯖꯥ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯩꯈꯣꯏ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯁꯤꯟꯕꯤꯗꯨꯅ UDID ꯌꯨꯅꯤꯛ ꯗꯤꯁꯦꯕꯤꯂꯤꯇꯤ ꯑꯥꯏꯗꯤꯁꯦ ꯍꯧꯗꯣꯛꯄꯤꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯚꯤꯖꯟ, ꯑꯩꯒꯤ ꯁꯣꯏꯕ ꯑꯦꯅꯤ ꯀꯥꯏꯟꯁ ꯑꯣꯐ ꯗꯤꯐꯔꯦꯟꯠꯂꯤ ꯑꯦꯕꯜ ꯍꯥꯏꯇꯥꯔꯦ, ꯑꯣꯊꯣ ꯑꯣꯏꯕ ꯌꯥꯏ, ꯍꯤꯌꯔꯤꯡ ꯏꯝꯄꯦꯌꯔꯃꯦꯟ ꯑꯣꯏꯕ ꯌꯥꯏ, ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯂꯣꯏ ꯇꯦꯁ ꯇꯧꯔꯒ ꯄꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯁꯦ ꯇꯦꯁ ꯇꯧꯕꯤꯕꯗ 100%ꯅꯦꯅ ꯃꯥꯏ ꯄꯤꯕꯤꯔꯛꯑꯦ꯫ ꯈꯤꯡꯕꯒꯤ ꯍꯧꯖꯤꯛꯀꯤ ꯏꯪ 2005-06 ꯁ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯂꯥꯛꯄ ꯀꯅꯥꯁꯤꯗ ꯃꯁꯤ ꯃꯇꯨꯡꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗꯤ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯈꯤꯡꯕꯩꯗꯤ? ꯃꯁꯤ ꯃꯇꯨꯡꯗ ꯅꯔꯁꯔꯤꯗꯒꯤ KGꯁꯤ ꯀꯥꯟꯊꯣꯛꯑꯒ ꯀ꯭ꯂꯥꯁ 1ꯗ ꯁꯦꯟ ꯖꯣꯁꯦꯞꯇ ꯇꯝꯅꯕ ꯍꯥꯏꯅ ꯃꯇꯝꯗꯨꯗ ꯂꯥꯏꯕꯛ ꯐꯕꯅ ꯁꯦꯟ ꯖꯣꯁꯦꯞꯇꯗꯤ ꯈꯟꯗꯤ ꯈꯜꯂꯛꯑꯦ, ꯑꯗꯨꯕꯨ ꯇꯝꯕꯗꯤ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯁꯨ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯒ ꯆꯍꯤꯃꯨꯛꯀꯤ ꯆꯥꯡꯁꯤ
ꯑꯩꯒꯤ ꯆꯦꯛꯑꯞ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯌꯥꯝ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤꯃ ꯈꯤꯇꯪ ꯐꯪꯗꯦ ꯆꯍꯤꯃꯨꯛꯀꯤ ꯆꯥꯡꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ 2007ꯗ ꯒꯣꯔꯃꯦꯟ ꯑꯂꯦꯜ ꯕ꯭ꯂꯥꯏꯟ ꯁ꯭ꯀꯨꯜ ꯇꯥꯛꯌꯦꯜꯗ ꯂꯩꯕꯁꯤꯗ ꯑꯩ ꯀ꯭ꯂꯥꯁ ꯅꯔꯁꯔꯤꯗ ꯑꯃꯨꯛ ꯍꯟꯖꯜꯂꯒ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗ ꯕ꯭ꯔꯦꯜꯁꯦ ꯍꯩꯇꯅ ꯁ꯭ꯀꯨꯜ ꯇꯝꯕꯗꯤ ꯌꯥꯗꯕꯅꯤꯅ ꯕ꯭ꯔꯦꯜꯁꯦ ꯇꯝꯅꯕ ꯑꯩꯁꯦ ꯊꯥ 6ꯀꯨꯝꯕ ꯅꯔꯁꯔꯤꯗ ꯑꯩꯁꯦ ꯍꯟꯖꯜꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯊꯪ ꯄ꯭ꯔꯃꯣꯁꯟ ꯄꯤꯕꯤꯔꯛꯇꯅ 2019 ꯐꯦꯕꯋꯥꯔꯤ ꯃꯥꯔꯆ ꯁ꯭ꯋꯥꯏꯗ ꯍꯥꯏꯇꯥꯔꯦ ꯕꯣꯔꯗ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯕ ꯃꯦꯇ꯭ꯔꯤꯛ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤ ꯄꯥꯁ ꯇꯧꯖꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯁꯉꯥꯛꯐꯝꯗ ꯂꯩꯕ ꯑꯦꯟꯂꯥꯏꯇꯟ ꯅꯣꯂꯦꯖ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯁꯤꯗ ꯑꯃꯨꯛ 11-12 ꯇꯝꯖꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ 2021ꯗ ꯑꯩꯁꯦ ꯑꯣꯔꯦꯟꯇꯜ ꯀꯣꯂꯦꯖ ꯇꯥꯒꯦꯜꯗ ꯂꯩꯕꯁꯤꯗ ꯑꯃꯨꯛ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯖꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯁꯤꯜꯂꯒ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ MA ꯐꯥꯔꯁꯠ ꯁꯦꯃꯤꯁꯇꯔ ꯇꯝꯖꯔꯦ ꯁꯕꯖꯦꯛꯁꯦ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁꯇ ꯑꯣꯏꯅ ꯇꯧꯖꯔꯦ ꯁꯤ ꯌꯧꯅ ꯑꯩꯈꯣꯏꯒꯤ ꯃꯥꯁꯇꯔ ꯌꯧꯅꯒ ꯇꯝꯗꯅ ꯆꯪꯁꯤꯟꯕꯤꯔꯛꯏꯁꯤ ꯌꯥꯝ ꯆꯪꯁꯤꯟꯕꯤꯔꯦ ꯑꯩꯈꯣꯏ ꯁꯤꯗ ꯉꯁꯥꯏꯗꯒꯤ ꯆꯪꯖꯔꯛꯄꯗꯁꯨ ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯃꯌꯥꯝ ꯑꯃ ꯇꯕ꯭ꯂꯥ ꯂꯩꯔꯦ ꯀꯤꯕꯣꯔꯗ ꯂꯩꯔꯦ ꯈꯣꯜꯒꯁꯨ ꯂꯩ ꯃꯈꯜ ꯃꯌꯥꯝ ꯂꯩ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯀꯔꯤ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯀꯔꯝꯕ ꯍꯩꯕꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯥꯏꯟ ꯁ꯭ꯀꯨꯜꯁꯤꯗ ꯇꯝꯃꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯏꯔꯤꯛꯇ ꯐꯈꯤꯕꯁꯤꯡꯒꯤꯗꯤ ꯐꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯐꯠꯍꯧꯗꯕꯁꯤꯡꯒꯤ ꯍꯥꯏꯗꯤ ꯄꯨꯟꯁꯤꯗ ꯍꯤꯡꯅꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯚꯣꯀꯦꯁꯅꯦꯜ ꯇ꯭ꯔꯦꯅꯤꯡ ꯀ꯭ꯂꯥꯁꯁꯦ ꯍꯥꯞꯄꯤ ꯃꯇꯝꯗꯨꯗ ꯑꯗꯨꯗ ꯑꯩꯅ ꯇꯕ꯭ꯂꯥꯁꯦ ꯄꯥꯝꯖꯗꯅ ꯕꯥꯃꯣꯟ ꯂꯩꯀꯥꯏꯗꯒꯤ ꯑꯣꯖꯥ ꯕꯥꯆꯁꯄꯇꯤꯃꯌꯨꯝ ꯒꯣꯀꯨꯜ ꯆꯟꯗ꯭ꯔ ꯁꯔꯃ ꯑꯣꯖꯥꯒꯤ ꯃꯈꯥꯗ ꯑꯩ ꯇꯕ꯭ꯂꯥꯁꯦ ꯇꯝꯖꯔ ꯃꯇꯨꯡ ꯇꯕ꯭ꯂꯥꯁꯦ ꯑꯩꯅ ꯀ꯭ꯂꯥꯁ 8 ꯀꯥꯖꯔꯛꯄ 2016 ꯁ꯭ꯋꯥꯏꯗ ꯁ꯭ꯔꯤ ꯁ꯭ꯔꯤ ꯕꯥꯕꯨꯒꯟꯗꯤꯗꯦꯕꯇ ꯇꯧꯔꯒ ꯕꯤꯁꯥꯔ ꯂꯣꯏꯁꯤꯟꯖꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯩꯇꯩ ꯄꯨꯡꯁꯦ ꯑꯃꯨꯛ ꯄꯥꯝꯖꯗꯅ ꯃꯩꯇꯩ ꯄꯨꯡꯁꯦ ꯑꯣꯖꯥ ꯕꯣꯌꯥꯏ ꯑꯣꯖꯥꯒ ꯑꯃꯨꯛ ꯇꯥꯟꯅꯖꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯣꯜꯒꯤꯁꯦ ꯑꯃꯨꯛ ꯈꯔ ꯇꯧꯖꯔꯦ ꯑꯗꯨꯒꯤꯗꯒꯤ ꯑꯃꯨꯛ ꯑꯩꯅ ꯈꯣꯡꯕꯔꯣꯝꯁꯦ ꯑꯃꯨꯛ ꯄꯥꯝꯃꯛꯄꯗꯒꯤ ꯑꯣꯖꯥ ꯑꯔꯤꯕꯝ ꯀꯣꯀꯣꯕꯤ ꯑꯣꯖꯥꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯀꯤꯕꯣꯔꯗ ꯇꯝꯖꯔꯦ ꯂꯣꯏꯅꯅ ꯑꯩꯒꯤ ꯁꯦꯅꯤꯌꯔ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕ ꯁꯨꯡꯔꯩ ꯆꯣꯊꯦꯅ ꯄꯂꯦꯟꯗꯒꯤ ꯃꯉꯣꯟꯗꯒꯤ ꯑꯃꯨꯛ ꯒꯤꯇꯔꯒꯤ ꯑꯣꯏꯕ ꯀꯣꯔꯠ ꯈꯔꯁꯨ ꯑꯗꯨꯝ ꯇꯝꯖꯩ ꯁꯨꯃꯥꯏꯅ ꯂꯩꯖꯩ ꯍꯩꯕꯤꯔꯤꯕ ꯁꯤꯟꯐꯝ ꯃꯌꯥꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯕꯅꯤ ꯃꯤ ꯑꯃꯒꯤ ꯑꯣꯏꯅ ꯄꯥꯕꯗ ꯉꯁꯤꯐꯥꯎꯒꯤ ꯄꯨꯟꯁꯤꯁꯤꯗ ꯁꯤꯒꯤ ꯁꯤꯟꯐꯝ ꯃꯌꯥꯝꯁꯤꯁꯨ ꯍꯩꯔꯒ ꯂꯥꯛꯏꯅꯤ ꯃꯁꯤꯗꯩꯗ ꯈꯨꯗꯣꯡ ꯆꯥꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯡꯅꯕ ꯃꯌꯥꯝ ꯑꯃꯗꯤ ꯃꯥꯌꯣꯛꯅꯕꯤꯔꯝꯗꯣꯏꯅꯤ ꯊꯦꯡꯅꯕꯤꯔꯛꯄ ꯃꯌꯥꯝꯗꯨ ꯊꯦꯡꯅꯈꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯅ ꯁꯤꯡꯅꯈꯤꯕ ꯍꯥꯏꯕꯅꯆꯤꯡꯕꯗꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯐꯅꯤꯁꯦ ꯇꯁꯦꯡꯃꯛꯀꯤ ꯍꯥꯏꯖꯔꯒꯗꯤ ꯊꯦꯡꯅꯕꯒꯤꯗꯤ ꯌꯥꯝꯅ ꯊꯦꯡꯅꯔꯦ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯃꯔꯨꯑꯣꯏꯅ ꯂꯥꯏꯔꯤꯛꯃꯛꯇ ꯄꯥꯕ ꯍꯥꯏꯔꯦ ꯃꯌꯥꯝꯅ ꯄꯥꯅꯔꯤꯁꯤꯗꯤ ꯂꯥꯏꯔꯤꯛꯁꯦ ꯁꯠ ꯂꯥꯎꯅ ꯄꯨꯊꯣꯛꯑꯅꯤ ꯂꯣꯏꯅꯃꯛ ꯃꯤꯠꯁꯤꯅ ꯁꯨꯃꯥꯏꯅ ꯌꯦꯡꯉ ꯄꯥꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯈꯣꯏꯗꯗꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯃꯛꯇꯤ ꯂꯩꯇꯕꯅꯤꯅ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯗꯨꯃꯨꯛ ꯕ꯭ꯔꯦꯜꯗ ꯈꯨꯠꯅ ꯏꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯆꯦꯅꯥ ꯆꯥꯝꯃꯔꯤ ꯆꯥꯝꯃꯉꯥ ꯄꯥꯟꯕ ꯂꯥꯏꯔꯤꯛ ꯑꯃ ꯈꯨꯠꯅ ꯕ꯭ꯔꯦꯜꯗ ꯏꯕ ꯍꯥꯏꯁꯤ ꯏꯕꯕꯨꯗꯤ ꯉꯝꯈꯤꯅꯤ ꯇꯧꯕꯇꯕꯨ ꯄꯥꯅꯤꯡꯕ ꯃꯇꯝꯗ ꯄꯥꯕ ꯉꯝꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯗꯤ ꯂꯩ ꯑꯗꯒꯤꯗꯤ ꯑꯩꯅ ꯇꯕ꯭ꯂꯥ ꯇꯝꯖꯔꯛꯄ ꯄꯨꯡ ꯇꯝꯖꯔꯛꯄꯅꯆꯤꯡꯕꯗ ꯑꯣꯖꯥꯁꯤꯅꯗꯤ ꯇꯥꯛꯄꯤꯔꯕ ꯑꯩꯉꯣꯟꯗ ꯃꯔꯣꯟꯁꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯔꯣꯟꯁꯤ ꯕ꯭ꯔꯦꯜꯗ ꯏꯈ꯭ꯔꯦ ꯏꯍꯧꯗ ꯇꯥꯔꯒꯗꯤ ꯀꯣꯛꯇ ꯁꯨꯃꯥꯏꯅ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔ ꯇꯥꯔꯒ ꯇꯥꯁꯜꯍꯧꯗꯣꯏꯅꯤ ꯑꯗꯨ ꯃꯁꯤꯗ ꯀꯥꯎꯈꯤꯕꯒꯨꯝꯕ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯔꯦꯀꯣꯔꯗꯔꯒꯤ ꯁꯤꯁꯇꯦꯝꯁꯤ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯌꯔ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯑꯣꯖꯥꯅ ꯇꯥꯛꯄꯤꯕꯁꯦ ꯑꯃꯨꯛ ꯔꯦꯀꯣꯔꯗꯤꯡ ꯂꯧꯁꯤꯜꯂꯒ ꯃꯗꯨ ꯐꯥꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯑꯩꯒꯤ ꯈꯨꯠꯐꯝꯁꯤꯗꯤ ꯑꯃꯨꯛ ꯑꯣꯖꯥꯅ ꯌꯩꯔꯤꯕ ꯄꯣꯠꯇꯨꯗꯤ ꯑꯩꯅꯗꯤ ꯍꯦꯛ ꯃꯤꯠꯃꯛꯅꯗꯤ ꯎꯕ ꯉꯝꯗꯕꯅꯤ나 ꯑꯣꯖꯥꯗ ꯑꯃꯨꯛ ꯆꯠꯂꯒ ꯑꯣꯖꯥꯅ ꯑꯃꯨꯛ ꯈꯨꯠꯐꯝꯗꯣ ꯑꯃꯨꯛ ꯇꯥꯛꯄꯤꯕ ꯁꯨꯃꯥꯏꯅ ꯌꯩꯌꯨ ꯁꯨꯃꯥꯏꯅ ꯊꯝꯕ ꯈꯨꯠꯐꯝꯗꯣ ꯇꯥꯛ ꯀꯃꯥꯏꯅ ꯇꯧꯗꯅ ꯍꯣꯠꯅꯖꯔꯤ ꯑꯗꯩ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯆꯠꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯃꯇꯝꯗ ꯈꯨꯗꯣꯡꯆꯥꯗꯕꯗꯒꯤ ꯆꯠꯄ ꯉꯝꯈꯤꯗꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯑꯋꯥ ꯅꯨꯡꯉꯥꯏ ꯌꯥꯅꯔꯒ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯦꯅ ꯊꯝꯖꯒꯦ ꯈꯤꯡꯕꯅ ꯍꯩꯔꯤꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯃꯌꯥꯝ ꯍꯥꯏꯕ ꯇꯥꯔꯦ ꯁꯤ ꯃꯌꯥꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯤꯕꯁꯤ ꯀꯔꯤꯅꯣ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯑꯩꯅꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯈꯟꯖꯕꯗꯤ ꯇꯕ꯭ꯂꯥ ꯑꯁꯤꯅꯤ ꯑꯗꯣ ꯃꯇꯥꯡ ꯆꯥꯅ ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯈꯤꯡꯕꯒꯤ ꯍꯩꯁꯤꯡꯕꯗꯨ ꯇꯕ꯭ꯂꯥꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯈꯤꯇꯪ ꯈꯪꯍꯟꯁꯤꯅꯦ ꯐꯅꯤꯔꯖꯥ ꯈꯤꯇꯪ ꯌꯥꯝꯅ ꯇꯦꯟꯅ ꯕꯣꯜ ꯃꯆꯥ ꯈꯤꯇꯪ ꯌꯩꯖꯒꯦ ꯌꯩꯕꯤꯒꯗꯧꯔꯤꯕ ꯇꯥꯜ ꯃꯃꯤꯡ ꯍꯥꯏꯕꯤꯔꯝꯃꯨ ꯇꯥꯜꯁꯦ ꯇ꯭ꯔꯤꯇꯥꯜꯗ ꯌꯩꯖꯒꯦ ꯈꯤꯡꯕꯒꯤ ꯌꯥꯝ ꯐꯖꯕ ꯇ꯭ꯔꯤꯇꯥꯜꯗ ꯈꯔ ꯇꯨꯀ꯭ꯔꯥ ꯃꯌꯥꯝ ꯑꯃ ꯌꯩꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯎꯖꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯌꯥꯝ ꯄꯦꯟꯖꯔꯤꯁꯤ ꯌꯥꯝꯅ ꯃꯑꯣꯡ ꯆꯨꯝꯅꯁꯨ ꯌꯩꯕꯤꯈ꯭ꯔꯦ ꯇꯕ꯭ꯂꯥꯒꯤ ꯃꯅꯥꯎꯒꯤ ꯃꯔꯨꯒꯤ ꯁꯤꯗ ꯈꯨꯊꯥꯒꯤ ꯀꯔꯤꯒꯤ ꯂꯩꯕꯁꯤ ꯑꯍꯥꯟꯕ ꯕꯦꯁꯤꯛ ꯇꯝꯈꯠꯂꯛꯄ ꯍꯧꯔꯛꯄꯁꯦ ꯃꯁꯤ ꯊꯦꯡꯅꯈꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯃꯥꯏꯅ ꯊꯦꯡꯅꯩ ꯁꯨꯃꯥꯏꯅ ꯊꯥꯒꯗꯕꯅꯤ ꯁꯨꯃꯥꯏꯅ ꯃꯈꯣꯟ ꯊꯣꯡꯒꯗꯧꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯑꯜꯐꯥꯕꯦꯠ ꯃꯌꯥꯝ ꯂꯩꯗꯅ ꯃꯁꯤ ꯇꯝꯕ ꯍꯧꯔꯛꯄꯁꯦ ꯀꯃꯥꯏꯅ ꯇꯝꯃꯛꯏ ꯑꯝꯇ ꯇꯥꯛꯄꯤꯌꯨ ꯑꯩꯁꯨ ꯑꯍꯥꯟꯕ ꯇꯝꯈꯠꯂꯛꯄꯗ ꯈꯨꯠꯐꯝꯁꯦ ꯁꯣꯏ ꯌꯥꯝꯅ ꯑꯣꯖꯥꯅꯗꯤ ꯌꯩꯅꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯌꯩꯒꯗꯕꯅꯤ ꯑꯗꯨꯝ ꯍꯥꯏꯕ ꯇꯥꯁꯤ ꯁꯨꯃꯥꯏꯅ ꯑꯣꯖꯥꯅ ꯊꯥꯎꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏꯗ
ꯁꯨꯃꯥꯏꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯗꯤ ꯑꯗꯨꯝ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯎꯗꯕꯅꯤꯅ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯅꯪ ꯑꯣꯖꯥꯅ ꯆꯪꯁꯤꯟꯕꯤꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯦ ꯄꯥꯏꯔꯒ ꯁꯨꯃꯥꯏꯅ ꯊꯝꯃꯨ ꯑꯗꯨꯒ ꯅꯪꯒꯤ ꯈꯨꯠꯁꯥꯒꯤ ꯀꯩꯅꯣꯁꯤꯅ ꯁꯨꯃꯥꯏꯅ ꯊꯦꯡꯍꯜꯂꯨꯁꯦ ꯇꯥꯛꯄꯤ ꯑꯗ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯁꯦ ꯃꯅꯥꯎꯁꯦ ꯌꯦꯠꯁꯦ ꯇꯥ ꯊꯥꯕꯁꯤ ꯈꯨꯠꯐꯝ ꯁꯣꯏꯌꯦ ꯑꯩꯈꯣꯏ ꯈꯨꯗꯣꯟꯅ ꯊꯥꯒꯗꯕꯁꯤ ꯈꯨꯠꯀꯤ ꯇꯥꯡ ꯍꯥꯏꯇꯥꯔꯦ ꯑꯅꯤꯁꯨꯕ ꯇꯥꯡ ꯁ꯭ꯋꯥꯏꯗ ꯊꯥꯕꯒꯤ ꯈꯨꯠꯁꯦ ꯃꯇꯝꯗꯨꯗ ꯌꯥꯝ ꯆꯥꯎꯅ ꯍꯩꯒꯠꯂꯒ ꯂꯩꯔꯝꯃꯦ ꯍꯩꯇꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯅ ꯊꯥꯔꯤꯕꯗꯣ ꯈꯨꯠꯐꯝꯁꯦ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯑꯣꯖꯥꯅ ꯑꯃꯗꯤ ꯇꯥꯛꯄꯤꯔꯝꯃꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯊꯥꯔꯛꯄꯗꯤ ꯉꯁꯥꯏꯒꯤ ꯃꯄꯥ ꯆꯥꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯈꯨꯠꯁꯤꯅ ꯈꯤꯇꯪ ꯍꯦꯟꯖꯤꯟꯈꯤꯕ ꯁꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏ ꯇꯥꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯈꯤꯕꯀꯣ ꯀꯥ ꯍꯥꯏꯔ ꯇꯣꯛꯈꯤꯕꯒꯨꯝꯕ ꯌꯥꯝ ꯌꯥꯎꯈꯤꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯒꯤ ꯚꯥꯌꯥꯒꯤ ꯂꯥꯛꯄ ꯀꯥꯟꯗꯁꯨ ꯉꯁꯥꯏꯒꯤ ꯒ ꯅꯠꯇ꯭ꯔꯒ ꯒꯦꯁꯦ ꯍꯥꯏꯌꯣꯅ ꯈꯨꯠꯁꯦ ꯊꯝꯕꯤꯔꯦ ꯑꯣꯖꯥꯁꯤꯅ ꯈꯨꯗꯣꯝꯕꯤꯗ ꯁꯨꯃꯥꯏꯅ ꯍꯥꯏꯒꯗꯕꯅꯤ ꯈꯨꯌꯩꯗ ꯁꯨꯃꯥꯏꯅ ꯍꯥꯏꯒꯗꯕꯅꯤ ꯊꯝꯕꯤꯔꯦ ꯇꯧꯒꯗꯕ ꯉꯁꯥꯏꯒꯤ ꯑꯩꯅꯗꯤ ꯈꯨꯠꯁꯦ ꯈꯔ ꯅꯨꯡꯉꯥꯏꯕ ꯀꯟꯕ ꯈꯨꯠ ꯑꯃꯅꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯈꯤꯕ ꯒ ꯅꯠꯇ꯭ꯔꯒ ꯁꯨꯝ ꯍꯥꯏꯈꯤꯕ ꯑꯗꯣ ꯈꯨꯗꯣꯝꯕꯤꯁꯤ ꯁꯨꯝ ꯁꯤꯖꯤꯟꯅꯍꯧꯗꯕ ꯁꯤꯅ ꯍꯌꯦꯡ ꯌꯥꯝꯅ ꯑꯊꯨꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯈꯨꯗꯣꯝꯕꯤꯒꯤ ꯑꯋꯥꯠꯄꯁꯤ ꯃꯦꯟꯁꯤꯟꯕ ꯉꯝꯃꯛꯇꯕꯒꯤ ꯑꯁꯣꯏꯕ ꯃꯌꯥꯝꯁꯨ ꯌꯥꯎꯈꯤ ꯃꯇꯝꯗꯨꯗ ꯑꯗꯣ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯞ ꯇꯞꯅ ꯁꯦꯝꯗꯣꯛꯑꯒ ꯍꯧꯖꯤꯛ ꯑꯗꯨꯃꯛꯄꯨꯗꯤ ꯀꯩꯅꯣ ꯇꯧꯖꯗ꯭ꯔꯦ ꯌꯥꯝ ꯂꯨꯕ ꯑꯗꯨꯒꯨꯝꯕ ꯈꯣꯡꯊꯥꯡ ꯃꯌꯥꯝꯗꯣ ꯂꯥꯟꯊꯣꯛꯄꯤꯔꯒ ꯈꯨꯠꯀꯗꯣ ꯌꯥꯝ ꯌꯥꯡꯅ ꯍꯥꯏꯗꯤ ꯌꯥꯝ ꯁ꯭ꯄꯤꯗꯤ ꯑꯣꯏꯅ ꯊꯤꯟꯕ ꯉꯝꯕꯒꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯊꯥꯛꯁꯤꯗ ꯕꯤꯁꯥꯔꯠꯀ ꯄꯥꯁ ꯇꯧꯔꯛꯇꯅ ꯆꯪꯁꯤꯜꯂꯛꯇꯅ ꯁꯤ ꯌꯧꯅ ꯌꯧꯔꯛꯄꯁꯤ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯇꯣꯉꯥꯟꯅ ꯄꯤꯊꯣꯔꯛꯄ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯁꯨꯝ ꯑꯩꯈꯣꯏꯅꯁꯨ ꯈꯪꯖꯕꯗ ꯑꯩꯈꯣꯏꯅ ꯎꯖꯔꯛꯄꯗ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯌꯥꯝꯅꯁꯨ ꯁꯨꯝ ꯍꯥꯏꯅꯕ ꯅꯥꯀꯣꯡꯒꯤ ꯁꯦꯟꯁꯦ ꯃꯌꯥꯝꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯊꯕꯛ ꯇꯧꯋꯦꯅ ꯍꯥꯏ ꯅꯥꯀꯣꯡꯒꯤ ꯁꯦꯟꯁꯦ ꯃꯌꯥꯝꯗꯒꯤ ꯁꯤꯡꯕ ꯍꯦꯜꯂꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯖꯩ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯍꯥꯏꯅꯕ ꯃꯇꯥꯡꯁꯤꯗꯩꯗ ꯈꯤꯡꯕ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯃꯁꯤ ꯇꯁꯦꯡꯃꯛꯀꯤꯁꯨ ꯑꯆꯨꯝꯕꯅꯤ ꯊꯝꯖꯒꯦ ꯃꯥꯏꯀꯩ ꯑꯃꯗ ꯋꯥꯠꯄꯗꯨ ꯃꯥꯏꯀꯩ ꯑꯃꯗ ꯃꯦꯟꯈꯠꯄ ꯍꯥꯏꯁꯦ ꯍꯧꯅꯁꯥꯅꯤ ꯎꯕꯒꯤꯁꯤꯗ ꯋꯥꯠꯂꯒꯗꯤ ꯅꯥꯀꯣꯡꯗ ꯈꯔ ꯁꯤꯡꯍꯟꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯃꯁꯤ ꯅꯣꯔꯃꯦꯜꯂꯤ ꯑꯩꯅ ꯊꯦꯡꯅꯖꯔꯛꯄ ꯕ꯭ꯂꯥꯏꯟ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯏꯅꯃꯛ ꯄꯤꯊꯣꯛꯂꯛꯄ ꯏꯁꯣꯔꯒꯤ ꯈꯨꯗꯣꯜ ꯑꯃ ꯑꯣꯏꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯑꯩ ꯈꯛꯇ ꯅꯠꯇꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯕ꯭ꯂꯥꯏꯟ ꯄꯨꯝꯅꯃꯛꯁꯤ ꯈꯤꯇꯪ ꯃꯈꯣꯟ ꯀꯤꯛ ꯂꯥꯎꯕ ꯀꯩꯅꯣꯝ ꯇꯥꯈꯤꯕꯗ ꯃꯈꯣꯟꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯁꯦ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯅ ꯈꯪꯉꯤ ꯏꯚꯟ ꯑꯩꯈꯣꯏ ꯅꯨꯡꯗꯥꯡ ꯇꯨꯝꯃꯝꯃꯅꯤ ꯇꯨꯝꯕꯁꯤꯗ ꯅꯥꯀꯟꯗꯒꯤ ꯃꯤꯅ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯜꯂꯛꯄ ꯈꯪꯗꯦ ꯃꯈꯣꯟ ꯑꯃ ꯂꯥꯎꯕꯁꯦ ꯑꯗꯨꯝ ꯐꯠ ꯂꯥꯎꯅ ꯀꯞꯊꯣꯛꯀꯅꯤꯕ ꯑꯗꯨꯝ ꯁꯤꯒꯨꯝꯕꯒꯤ ꯇꯣꯉꯥꯟꯕ ꯄꯤꯊꯣꯛꯄꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯒꯨꯝꯕ ꯑꯃꯗꯤ ꯂꯩꯌꯦꯅ ꯊꯝꯖꯒꯦ ꯈꯤꯡꯕꯅ ꯊꯝꯕꯤꯈꯤꯕ ꯋꯥꯐꯝꯁꯤꯡꯗ ꯀꯤꯕꯣꯔꯗꯁꯨ ꯇꯝꯃꯦꯅ ꯍꯥꯏꯔꯦ ꯁꯤꯒꯤ ꯇꯕ꯭ꯂꯥ ꯇꯧ ꯇꯧꯅ ꯀꯤꯕꯣꯔꯗ ꯇꯧꯕꯁꯤꯗꯗꯤ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩ ꯀꯤꯕꯣꯔꯗꯁꯤꯗꯁꯨ ꯈꯨꯠꯁꯤ ꯌꯥꯝ ꯊꯨꯕ ꯑꯃ ꯆꯪꯉꯦ ꯀꯤꯕꯣꯔꯗꯀꯤ ꯃꯥꯒꯤ ꯀꯤꯁꯤꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯄꯤꯒꯗꯕ ꯏꯁꯇ꯭ꯔꯣꯛꯁꯤꯒ ꯇꯕ꯭ꯂꯥꯗ ꯂꯥꯛꯀꯗꯕ ꯏꯁꯇ꯭ꯔꯣꯛꯁꯤꯒꯗꯤ ꯈꯦꯠꯅꯔꯛꯄꯅꯤꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯔꯒꯗꯤ ꯄꯣꯠꯁꯛꯁꯤꯒꯤ ꯃꯥꯒꯤ ꯑꯐꯕ ꯐꯠꯇꯕ ꯃꯥꯏꯀꯩ ꯑꯅꯤ ꯂꯩꯕꯗꯧꯅ ꯑꯗꯨꯝ ꯃꯁꯤ ꯂꯩꯅ ꯊꯝꯖꯒꯦ ꯄꯣꯂꯤꯐꯣꯅꯤꯛ ꯑꯣꯏꯕ ꯁꯥꯎꯟ ꯑꯃ ꯄꯨꯊꯣꯔꯛꯀꯦ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝ ꯇꯞꯅ ꯊꯥꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯕꯨ ꯇꯕ꯭ꯂꯥꯗꯗꯤ ꯑꯩ ꯏꯁꯥꯈꯛ ꯇꯥꯕ ꯅꯠꯇꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯛꯀꯗꯧꯔꯤꯕꯅꯤ나 ꯑꯩꯒꯤ ꯏꯁꯇ꯭ꯔꯣꯛꯁꯤ ꯈꯦꯠꯅꯕꯁꯦ ꯑꯗꯨꯅ ꯀꯤꯕꯣꯔꯗꯁꯤꯗ ꯁꯨꯝ ꯇꯧꯔꯒ ꯁꯨꯝ ꯈꯣꯡꯔꯒ ꯁꯨꯝ ꯇꯞꯅ ꯁꯨꯝ ꯇꯧꯕꯁꯦ ꯍꯩꯅꯈꯤꯗꯅ ꯇꯕ꯭ꯂꯥ ꯌꯦꯔꯛꯄ ꯃꯇꯝꯗ ꯉꯥꯏꯍꯥꯛꯇꯪ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯤ ꯀꯟꯈꯠꯂꯨ ꯉꯝꯗꯕ ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯁꯨ ꯊꯦꯡꯅꯩꯅ ꯊꯝꯖꯒꯦ ꯑꯗꯣ ꯈꯤꯡꯕꯅ ꯇꯧꯕꯤꯔꯤꯕ ꯁꯤꯟꯐꯝ ꯃꯌꯥꯝꯁꯦ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯕ ꯇꯥꯔꯦ ꯏꯃꯥꯅ ꯕꯕꯥꯅ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯅ ꯀꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯗꯨꯅꯆꯤꯡꯕ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯌꯨꯝꯒꯤ ꯑꯣꯏꯅꯒꯗꯤ ꯑꯣꯖꯥ ꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯅ ꯍꯥꯏꯕꯗꯁꯨ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯅ ꯊꯝꯖꯒꯦ ꯑꯩꯅ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯝꯃꯛꯄ ꯑꯩꯅ ꯁꯤꯃ ꯇꯝꯅꯤꯡꯕ ꯃꯇꯝꯗ ꯑꯩ ꯕꯕꯥꯗ ꯑꯗꯨꯝ ꯍꯥꯏ ꯃꯃꯥꯗ ꯑꯗꯨꯝ ꯍꯥꯏ ꯕꯕꯥ ꯃꯃꯥꯅꯁꯨ ꯅꯪꯅꯕꯨ ꯐꯅꯤ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯇꯝꯃꯨ ꯆꯠꯂꯨ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯤꯅꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯊꯦꯡꯅꯕꯁꯤ ꯇꯝꯕꯒꯨꯝꯕ ꯆꯠꯄꯁꯦ ꯃꯥꯅꯦ ꯁꯤꯒꯨꯝꯕꯁꯤꯒꯤꯗꯤ ꯑꯩ ꯀꯀꯥ ꯈꯔ ꯑꯩ ꯃꯤꯡ ꯁꯨꯝ ꯄꯟꯖꯔꯒꯦ ꯀꯨꯃꯥꯕꯝ ꯁꯩꯇꯕꯥꯟ ꯇꯧꯕꯨꯡꯈꯣꯛꯇꯒꯤ ꯑꯗꯨꯒ ꯀꯥꯅꯣꯔꯦꯟ ꯑꯩꯈꯣꯏ ꯂꯥꯡꯒꯣꯜ ꯒꯦꯝ ꯚꯤꯂꯦꯖꯇꯒꯤ ꯂꯥꯡꯄꯣꯛꯂꯥꯛꯄꯝ ꯖꯄꯥꯟ ꯂꯣꯏꯅꯅ ꯔꯣꯁꯅꯤ ꯀꯨꯃꯥꯔ ꯀꯥ ꯀꯤꯔꯟ ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯆꯔꯥꯡꯄꯥꯠꯇꯒꯤ ꯀꯥ ꯃꯅꯤ ꯀꯨꯟꯖꯥ ꯀꯀꯥ ꯃꯌꯥꯝꯁꯤꯅ ꯂꯩꯔꯝꯕꯒꯤ ꯇꯁꯦꯡꯅ ꯑꯩ ꯉꯝꯕꯅꯤ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯝꯅꯤꯡꯕ ꯍꯥꯏꯁꯤ ꯆꯠꯃꯤꯟꯅꯒꯗꯧꯔꯤꯕꯅꯤ ꯆꯠꯃꯤꯟꯅꯕꯁꯤꯗ ꯈꯣꯡꯅ ꯆꯠꯄ ꯌꯥꯕ ꯃꯐꯝ ꯍꯥꯏꯕ ꯑꯃ ꯂꯥꯛꯄ ꯌꯥꯎꯏ ꯑꯗꯩ ꯈꯣꯡꯅ ꯆꯠꯄꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯂꯝꯁꯥꯡ ꯂꯥꯛꯄ ꯍꯥꯏꯕ ꯑꯃ ꯌꯥꯎꯏ ꯑꯩꯒꯤ ꯊꯕꯛ ꯀꯩꯅꯣꯝ ꯂꯩꯔꯦ ꯍꯥꯏꯔꯒꯗꯤ ꯅꯨꯡꯗꯥꯡ ꯄꯨꯡ 7 ꯇꯥꯒꯦꯔꯥ 9 ꯇꯥꯒꯦꯔꯥ 9 ꯇꯥꯒꯦꯔꯥ ꯊꯦꯡꯒꯦꯔꯥ ꯉꯟꯒꯦꯔꯥ ꯑꯗꯨꯝ ꯃꯣꯏ ꯉꯝꯅꯕ ꯑꯗꯨꯝ ꯂꯥꯛꯄꯤꯔꯒ ꯑꯩ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕ ꯃꯌꯥꯝꯁꯤꯒꯤ ꯁꯞꯄꯣꯔꯠꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯉꯝꯖꯕꯅꯤꯅ ꯊꯝꯖꯒꯦ ꯈꯤꯡꯕꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯕꯤꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯄꯤꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯏꯅꯔꯖꯤ ꯆꯪꯕ ꯑꯗꯨꯒ ꯌꯥꯝ ꯑꯦꯅꯔꯖꯦꯇꯤꯛ ꯑꯣꯏꯕ ꯑꯗꯨꯒ ꯍꯣꯠꯅꯕꯁꯨ ꯀꯟꯗꯕ ꯌꯥꯗꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯁꯤꯒꯤ ꯃꯈꯥꯗꯁꯨ ꯑꯇꯣꯞ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯃꯌꯥꯝ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯄ꯭ꯂꯥꯟ ꯃꯌꯥꯝ ꯑꯃ ꯊꯃꯣꯏꯁꯤꯗ ꯑꯩ ꯃꯈꯥꯗꯤ ꯁꯤ ꯇꯧꯒꯅꯤ ꯀꯥꯏꯅꯒ ꯈꯟꯕꯒꯤ ꯍꯧꯖꯤꯛ ꯃꯥꯁꯇꯔꯁꯨ ꯇꯧꯕꯤꯔꯤꯀꯣ ꯂꯥꯏꯔꯤꯛꯇꯁꯨ ꯃꯈꯥ ꯄ꯭ꯂꯥꯟ ꯀꯔꯤ ꯊꯝꯕꯤꯔꯤ ꯑꯄꯥꯝꯕꯗꯤ ꯃꯌꯥꯝ ꯂꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯈꯟꯖꯕ ꯑꯩꯒꯤ ꯃꯪꯂꯥꯟꯈꯛ ꯂꯩꯖꯩ ꯃꯪꯂꯥꯟꯁꯦ ꯃꯥꯁꯇꯔꯁꯤ ꯂꯣꯏꯁꯤꯟꯖꯔꯕ ꯃꯇꯨꯡ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯔꯤꯒꯨꯂꯔ ꯏꯟꯀꯝ ꯑꯃ ꯆꯥꯡ ꯅꯥꯏꯔꯕ ꯃꯇꯝ ꯑꯃꯈꯛ ꯂꯩꯔꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯈꯟꯖꯕꯁꯤ ꯁ꯭ꯇꯨꯗꯤꯑꯣ ꯑꯃ ꯐꯖꯅ ꯁꯦꯠꯑꯞ ꯇꯧꯖꯔꯒ ꯍꯥꯏꯇꯥꯔꯦ ꯂꯤꯡꯈꯠꯆꯔꯒ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤ ꯉꯥꯛꯇꯅ ꯈꯨꯜꯂꯤꯡꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯏꯁꯩꯕꯨ ꯄꯥꯝꯖꯗꯅ ꯆꯪꯁꯤꯟꯖꯔꯛꯏꯕ ꯏꯁꯩ ꯁꯛꯅꯤꯡꯕꯒꯤ ꯑꯁꯥ ꯑꯃꯗ ꯊꯣꯛꯂꯛꯂꯤꯕ ꯂꯣꯏꯅꯅ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯦꯂꯤꯁ ꯑꯃ ꯑꯣꯏꯕꯒꯤ ꯑꯁꯥꯗ ꯄꯥꯝꯂꯛꯂꯤꯕ ꯏꯈꯥ ꯊꯥꯕ ꯏꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦ ꯄꯨꯝꯅꯃꯛꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯄꯤꯕ ꯑꯣꯏꯅ ꯁ꯭ꯇꯨꯗꯤꯑꯣꯁꯤ ꯑꯃ ꯁꯦꯠꯑꯞ ꯇꯧꯖꯔꯕ ꯃꯇꯨꯡꯗ ꯃꯣꯏꯒꯤ ꯏꯁꯩ ꯑꯣꯏꯕ ꯌꯥꯏ ꯃꯣꯏꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯦꯜ ꯀꯩꯅꯣ ꯑꯣꯏꯕ ꯌꯥꯏ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕꯒꯤ ꯀꯩꯅꯣꯁꯤꯃ ꯌꯥꯝꯅ ꯑꯅꯦꯝꯕ ꯂꯣ ꯀꯣꯁꯇ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕꯁꯤꯡꯃꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯃ ꯃꯌꯥꯝꯗ ꯄꯤꯅꯕꯒꯤ ꯍꯣꯠꯅꯕꯤꯒꯅꯤ ꯍꯥꯏꯕꯅꯤ ꯃꯗꯨ ꯅꯤꯡꯕꯤꯔꯤꯕ ꯋꯥꯈꯜꯂꯣꯟꯗꯨꯃꯛ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯝꯖꯔꯤ ꯑꯗ
Sengna harabada music composer haiba tare composer ama oibada changiba loinamang natragasu kharabogi talenti kingbada lairena thamjage marak thana kingbagi keyboard ki heisingmadu mayam taminasi isai se aina mayam ne am pamna sudana bigiba da arbin na chakpi ba tare honong da bana toba Tony Aibam gi music da chakpi gi isai se tem tang na vocal ga loina na kotol tamjage Jin binaba laitra bathamoy asina kayara tingtha kigani nangi damakta karigi hadu tamoy kalliba Nangida maklip chakiba aingonda kariki hadu tamoy kalliba Nangida maklip chakiba aingonda Ho nong damba karino tauri se aingonda Damba karino tauri se aingonda Subai mati sinu kudol tamse Yam phajana koina haijabadadi vocal gi hai hogdre du vocal yauna yam phajana kudol tambi gare kingbana hojik phagda akoina su YouTube ta karida adum ujabasu leido any field da adugi achievement sindu kitang thambiyo achievement ra thok pa yam di lei chabade na chade to manama aina phangjagi kitang thamjage 2017 loinana 22 da Youth and Sport Affairs Government of Manipur Nation Biba Youth Festival 2017 dana akogi third position da jai matamduda Imphal East ki represent tawjagi tabla da aduga 2022 dana first haba fangjagi maduna mu Bishampur district ta represent tawjabani adu matungda Sri Balmukunda Dev na chai kudingi bangthokra laiba Hindustani classical instrument competition hai tare sida tabla da third anirak ta jagre amana 2017 loina namana 2022 da aduga atopa da haijar gana akogi 2022 da Indian Medical Association Manipur branch na sindana bangtok pigi ba kogi inter college extemporary speech competition da first obungam jakres maina hoji fogi achievements main tam jage yam nungai jai matung tarak padasu sidagi hen mai pakpa achievement mayam ama pubira ona thamjage kingbana hujik leibiri se yumgi kaya suba floor no khangbibra ai sana le jeriba floor si kogi mari suba floor ni fourth floor ni masigi katho katsin dagi makha da kumba oiro khudong chada badi kari kari lei aduga kamaina manage to bi maduga thambiyo han ba yum si hek hongjalak matam dani masi kitang kudong charam de ngonda aidi stair si faina kaba kumba to basida ai ngon chimbapu da bai tare adu sum le pa matung na chum chimbapu re aduna chimbapu padagi di tasena raga thulok pa kudong chada badi leitre ithanda dum taweba ithanda dum chali adu kari umba kanda hek stair de pochi leiramba yaw matam da hek khangong hai tare aini som dai chi ba du dam lambi do rong chat pa dam adu kari ma pochi lection ma khocham hek tanja cha da ni thingna ruba hai tare adu ma matam da ki thang kudong cha da kari hawes masi da na isa gi na tawda ya da pasing hai tare iru jar ta ba de char ta ba de thal ta ba de sheliba firon mam hoi mama hoi bawana subi de ba na te adu mai na mak kudong cha da matam da hai tare isa na mak hai bising manage to je in thamjai yamna nungai jai kingba wari sana basida khogi tongan ba inot na ma hai tare tabi ba mayam na su soidana khangbiram gani aduga mayam na su soidana khangbiram gani kingba da leidiba energy aduga hona ningbagi tungi asa mayam gi kari tawgada gi habigi tungi plan mayam gi asa mayam gi anai yaudana makha sathabang ngamba oibiu mayam da kari kingbagi wakalon thambining bale ai ba wakalon na akogi hojik hograk liba na sing ta sing na yamna tanba fibam mama moi masada mayong na bayum sum ne lawadabu aigi tung oi popunsi dadi aigi hayeng tung laithog yeng matamda aigi damakta ne haina isa imi nata na kanamta leiramoi na thamjage aduna hogulak diba na sing haitare matam ari madam mahan dabida isa na pamjari ba ina pamli ba pandam do fangna ba hoi mai thiba isi yawba tabani adu ninjang gadabam lei akoina mai thiba nang le haiduna aina honari thabak na thorom do leppamakti lepan janing demram ni mai thiba isina mai pakna bagi ahan ma khongthang ne habisi ninjang biraga haitare yam kan honaduna aina pamli ba punchi pandam matik chaba mi ma oiraga akogi irebak samaj
ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯑꯐꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯗꯅ ꯑꯐꯕ ꯁꯣꯁꯥꯏꯇꯤ ꯑꯃ ꯑꯐꯕ ꯁꯃꯥꯖ ꯑꯃ ꯁꯦꯝꯒꯠꯄꯗ ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯁꯨ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯤ ꯃꯌꯥꯝꯗꯒꯤ ꯈꯤꯇꯪ ꯁꯣꯠꯊꯔꯦ ꯑꯩ ꯃꯤꯠ ꯎꯕꯗ ꯈꯤꯇꯪ ꯋꯥꯠꯄ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯩꯁꯦ ꯂꯥꯏꯕꯛ ꯊꯤꯕ ꯀꯟꯗꯤꯁꯟ ꯑꯃꯗꯒꯤ ꯆꯠꯄ ꯉꯝꯈꯤꯗꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝꯗꯤ ꯂꯩꯒꯅꯤ ꯇꯧꯕꯇꯕꯨ ꯏꯁꯥꯅ ꯏꯁꯥꯕꯨ ꯍꯟꯊꯅ ꯈꯟꯕ ꯅꯠꯇꯕ ꯉꯁꯤꯒꯤ ꯁꯃꯥꯖꯁꯤꯗ ꯍꯤꯡꯉꯤꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩ ꯁ꯭ꯋꯥꯏ ꯐꯥꯎꯕꯗꯤ ꯉꯝꯃꯤ ꯍꯥꯏꯕꯗꯨꯃ ꯎꯠꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯇꯥꯔꯦ ꯂꯩꯔꯤꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯅꯁꯨ ꯑꯉꯥꯡꯁꯤ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ ꯅꯨꯄꯤꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯃꯥꯁꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯃꯥ ꯃꯄꯣꯛꯇ ꯐꯠꯇꯕ ꯇꯧꯔꯛꯄꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯍꯥꯏꯕꯒꯤ ꯇꯣꯉꯥꯟꯕ ꯃꯤꯁꯀꯟꯁꯦꯞ ꯑꯃ ꯁꯨꯝ ꯂꯩꯅꯩ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯃꯗꯨ ꯊꯥꯗꯣꯛꯄꯤꯔꯦ ꯍꯥꯏꯔꯒ ꯃꯥꯅ ꯄꯥꯝꯂꯤꯕ ꯂꯝꯕꯤꯁꯤ ꯀꯔꯤꯅꯣ ꯀꯔꯝꯕ ꯂꯝꯕꯤꯗ ꯂꯥꯏꯔꯤꯛꯇ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯃꯥꯁꯤ ꯑꯇꯣꯞꯄ ꯂꯝꯕꯤ ꯀꯔꯝꯕꯗ ꯆꯠꯂꯒ ꯃꯥꯁꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯂꯣꯏꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯄꯨꯝꯅꯃꯛꯅ ꯌꯦꯡꯁꯤꯟꯕꯤꯔꯒ ꯏꯁꯥꯅꯁꯨ ꯑꯩꯉꯣꯟꯗ ꯀꯔꯤ ꯄꯤꯊꯣꯛꯂꯛꯀꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯩꯅ ꯃꯁꯤꯃ ꯇꯧꯔꯒꯗꯤ ꯍꯤꯡꯕ ꯌꯥꯏ ꯃꯁꯤꯃ ꯇꯧꯔꯒꯗꯤ ꯑꯩꯉꯣꯟꯗ ꯆꯥꯟꯅꯒꯅꯤ ꯍꯥꯏꯕꯗꯨꯃ ꯏꯁꯥꯅ ꯃꯨꯟꯅ ꯊꯤꯗꯣꯛꯄꯤꯔꯒ ꯃꯥꯏꯀꯩꯗꯨ ꯆꯪꯍꯟꯕꯤꯌꯣꯅ ꯊꯝꯖꯒꯦ ꯄꯨꯛꯅꯤꯡꯗ ꯂꯩꯔꯝꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯃꯌꯥꯝꯗ ꯀꯥꯟꯅꯒꯗꯕ ꯋꯥꯍꯩ ꯃꯌꯥꯝꯁꯨ ꯊꯝꯕꯤꯔꯝꯕ ꯑꯗꯨꯒ ꯇꯨꯡꯒꯤ ꯑꯁꯥ ꯃꯌꯥꯝ ꯑꯃ ꯊꯝꯕꯤꯔꯤꯕ ꯑꯁꯥꯁꯤꯡꯗꯨꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯃꯈꯥ ꯇꯥꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯅꯤꯡꯉꯤꯕ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯄꯤꯕꯤꯔꯤꯕ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯑꯗꯨꯃꯛ ꯊꯨꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯖꯕꯗꯤ ꯃꯈꯣꯏꯅ ꯄꯣꯛꯆꯕ ꯃꯆꯥꯁꯤꯡꯅ ꯍꯥꯏꯅꯕ ꯇꯥꯅꯕ ꯌꯥꯕ ꯃꯃꯥ ꯃꯄꯥꯒꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯕ ꯑꯗꯨꯕꯨꯅꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯊꯧꯗꯥꯡ ꯃꯁꯛ ꯈꯪꯅ ꯆꯠꯂꯤꯕ ꯈꯤꯡꯕꯒꯤ ꯃꯃꯥꯅ ꯃꯆꯥꯒꯤ ꯃꯔꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯃꯤꯡ ꯌꯨꯝꯅꯥꯝ ꯅꯤꯉꯣꯜ ꯁꯅꯥꯇꯣꯝꯕꯤ ꯗꯦꯕꯤ ꯀꯧꯏ ꯈꯤꯡꯕꯒꯤ ꯁꯤꯗꯩꯗ ꯃꯥꯅ ꯍꯣꯠꯅꯔꯤꯕ ꯆꯨꯝꯅꯒꯤ ꯃꯌꯥꯝ ꯂꯩꯅꯔꯤꯕ ꯁꯤꯗꯩꯕꯧ ꯍꯦꯟꯅ ꯃꯉꯣꯟꯗ ꯍꯣꯠꯅꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯏ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯈꯔ ꯍꯥꯏꯕ ꯇꯥꯔꯦ ꯏꯃꯥꯅꯁꯨ ꯎꯕꯤꯕ ꯂꯩꯕꯤꯔꯝꯒꯅꯤ ꯃꯗꯨꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯃꯥꯗꯤ ꯄꯤꯛꯏꯉꯩꯗꯒꯤꯅꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄ ꯃꯇꯝ ꯃꯤꯠ ꯎꯔꯤꯉꯩꯗꯁꯨ ꯁ꯭ꯀꯨꯜꯁꯤꯗꯅꯦ ꯑꯣꯖꯥꯅ ꯍꯥꯏꯅꯦ ꯇꯥꯛꯄ ꯈꯣꯠꯄ ꯃꯉꯣꯟꯗ ꯀꯩꯝꯇ ꯀꯩꯅꯣ ꯑꯣꯏꯕ ꯂꯩꯇꯦ ꯐꯖꯅ ꯈꯪꯉꯛꯀꯅꯤ ꯑꯣꯖꯥꯅꯁꯨ ꯑꯗꯨꯝ ꯈꯪꯉꯤ ꯑꯗꯒꯤ ꯃꯥꯅ ꯅꯥꯔꯛꯄꯁꯤꯅ ꯑꯃꯨꯛ ꯃꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏ ꯃꯥꯁꯦ ꯑꯗ ꯅꯣꯡꯃ ꯃꯥꯁꯤꯅ ꯐꯝꯕꯗꯒꯤ ꯇꯨꯕ ꯍꯥꯏꯇꯥꯔꯦ ꯐꯝꯐꯝꯗꯣ ꯈꯪꯗꯗꯅ ꯑꯗꯒꯤꯗꯤ ꯑꯩꯅ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯃꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏ ꯑꯗꯩ ꯃꯥꯁꯦ ꯀꯞꯄꯦꯕ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯀꯣꯛ ꯆꯤꯛꯏ ꯍꯥꯏꯅ ꯏꯁꯣꯔꯁꯦ ꯌꯥꯝ ꯊꯥꯖꯩꯌꯦꯕ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗꯗꯅ ꯏꯁꯣꯔ ꯈꯣꯏꯔꯝꯃꯨ ꯈꯤꯡꯕ ꯑꯗꯨꯒ ꯃꯃꯥꯅꯁꯨ ꯁꯣꯜꯂꯕꯅꯤ ꯑꯩꯈꯣꯏ ꯃꯃꯤ ꯈ꯭ꯋꯥꯏ ꯑꯍꯟ ꯏꯆꯦ ꯃꯁꯤꯅꯅꯦ ꯃꯥꯒꯤ ꯀꯣꯛꯁꯤ ꯄꯥꯏꯔ ꯁꯣꯜꯂꯦ ꯅꯥꯕꯗꯣ ꯈꯥꯡꯈ꯭ꯔꯒꯅꯦ ꯑꯩ ꯐꯔꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯦ ꯈꯥꯡꯕ ꯀꯜꯂꯦ ꯄꯤꯛꯏꯉꯩꯗꯒꯤ ꯑꯗꯨꯒ ꯃꯥꯗꯤꯅꯦ ꯌꯣꯛꯄꯗꯁꯨ ꯋꯥꯔꯛꯇꯦ ꯅꯤꯌꯣꯝ ꯅꯤꯇꯤ ꯂꯣꯏ ꯇꯧꯔꯦ ꯁ꯭ꯀꯨꯜꯗ ꯆꯠꯄ ꯑꯗꯩ ꯃꯤ ꯑꯃ ꯃꯊꯛ ꯊꯣꯡꯕꯗ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯈꯣꯠꯅꯤ ꯂꯣꯏ ꯈꯪꯉꯦ ꯃꯥ ꯑꯗꯒꯤ ꯃꯤꯠ ꯎꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯃꯥꯅ ꯀꯞꯄꯒꯕꯨ ꯑꯩ ꯃꯤꯠ ꯎꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯊꯋꯥꯏꯁꯦ ꯄꯨꯕ ꯉꯝꯃꯣꯏ ꯑꯗꯣ ꯏꯁꯣꯔꯅ ꯎꯍꯜꯂꯛꯀꯗꯣꯏꯅꯤ ꯏꯕꯨꯡꯉꯣ ꯆꯥꯎꯔꯒ ꯍꯥꯏꯕꯗꯒꯤ ꯑꯩ ꯏꯁꯣꯔꯅ ꯎꯍꯜꯂꯛꯈꯤꯗꯣꯏꯅꯤ ꯍꯥꯏꯕ ꯑꯁꯥꯗ ꯃꯥ ꯂꯩ ꯅꯣꯡꯃꯇ ꯑꯩ ꯃꯤꯠ ꯎꯗꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯤꯗꯦ ꯑꯩꯉꯣꯟꯗ ꯄꯤꯛꯏꯉꯩꯗ ꯃꯥꯁꯦ ꯀꯞꯄꯦ ꯅꯣꯡꯃ ꯅꯣꯏꯅ ꯏꯁꯣꯔꯅ ꯃꯤꯠ ꯎꯍꯟꯅꯤꯅ ꯂꯥꯏ ꯈꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯏꯁꯣꯔꯁꯤꯅꯗꯤ ꯃꯤꯠꯁꯦ ꯎꯍꯜꯂꯛꯇꯦ ꯑꯗꯨꯅ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯃꯔꯣꯏ ꯍꯥꯏꯌꯦ ꯃꯥꯅ ꯑꯩꯅ ꯏꯕꯨꯡꯉꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯃꯃꯥꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯅꯣꯡꯇ ꯀꯞꯀꯅꯨ ꯅꯪ ꯑꯋꯥꯕ ꯄꯤꯒꯅꯨ ꯃꯤꯠ ꯎꯕ ꯃꯌꯥꯝꯗꯒꯤ ꯅꯪꯅ ꯍꯦꯟꯅꯅꯦ ꯑꯐꯕ ꯃꯤ ꯑꯣꯏꯔꯒꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯅꯪꯗꯤ ꯑꯩꯗꯤ ꯃꯤꯠ ꯎꯏꯌꯦꯅ ꯂꯩ ꯍꯥꯏꯌꯦꯕ ꯑꯩꯅ ꯑꯗꯒꯤ ꯃꯥꯅ ꯀ꯭ꯂꯥꯁ ꯌꯥꯝꯃꯀꯥꯟꯗ ꯀ꯭ꯂꯥꯁ 10 ꯕ꯭ꯂꯥꯏꯟ ꯁ꯭ꯀꯨꯜꯗꯩ ꯂꯣꯏꯔꯛꯄ ꯃꯇꯝꯗꯅꯦ 11 ꯃꯥꯅ ꯇꯝꯃꯛꯄꯁꯦ ꯃꯤꯠ ꯎꯕ ꯃꯌꯥꯝ ꯃꯔꯛꯇ ꯃꯥ ꯃꯇꯣꯝꯗꯅꯤ ꯌꯥꯎꯔꯤꯗꯣ ꯃꯥꯅ ꯇꯝꯃꯤꯕ ꯁ꯭ꯀꯨꯜꯗꯣ ꯑꯗ ꯑꯩ ꯍꯥꯏ ꯈꯤꯡꯕ ꯃꯤꯠ ꯎꯕ ꯃꯌꯥꯝꯒ ꯃꯤꯠ ꯎꯗꯕ ꯑꯃꯒ ꯆꯦꯂꯦꯟꯖ ꯇꯧꯅꯕꯗ ꯀꯩꯝ ꯀꯥꯏꯗꯦ ꯂꯥꯏꯔꯤꯛꯇꯗꯤ ꯑꯗꯨꯅꯅꯦ ꯅꯪ ꯃꯌꯥꯝꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯅꯪ ꯃꯤꯠ ꯎꯕꯅꯤ ꯍꯥꯏꯅ ꯈꯜꯂꯣ ꯑꯗꯨꯒ ꯅꯪ ꯍꯣꯠꯅꯒꯗꯕꯅꯤ ꯃꯥ ꯑꯗꯨꯝ ꯐꯥꯔꯁ ꯗꯤꯕꯤꯖꯟ ꯂꯥꯛꯏ ꯑꯩꯗꯤ ꯍꯧꯖꯤꯛ ꯏꯆꯥꯁꯦ ꯃꯤꯠ ꯎꯗꯦ ꯈꯟꯕꯗꯣ ꯑꯩꯗꯤ ꯈꯟꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯏꯃꯨꯡꯁꯤꯒꯤꯅꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯣꯇꯣ ꯁ꯭ꯇꯦꯠ ꯑꯝꯇ ꯀꯥꯞꯄꯣ ꯍꯥꯏꯕꯗ ꯃꯥꯅ ꯀꯥꯞꯄꯦ ꯃꯅꯥꯎ ꯅꯨꯄꯥꯁꯤꯡꯒꯩꯁꯨ ꯍꯩꯇꯦ ꯑꯗꯨꯅ ꯃꯉꯣꯟꯗ ꯂꯣꯏ ꯁꯤꯟꯅꯩ ꯃꯄꯥꯅꯁꯨ ꯁꯤꯟꯅꯩ ꯑꯣꯐꯤꯁꯀꯤ ꯀꯔꯤꯒꯤ ꯈꯤꯡꯕ ꯅꯪ ꯅꯝꯃꯛꯑꯣ ꯍꯥꯏꯕ ꯑꯗꯨꯝ ꯅꯝꯍꯜꯂꯦ ꯑꯗꯨꯅ ꯑꯩ ꯏꯆꯥꯁꯦ ꯃꯤꯠ ꯎꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯗꯤ ꯃꯤ ꯃꯌꯥꯝꯅꯅꯦ ꯃꯤꯠ ꯎꯗꯦ ꯍꯥꯏꯅꯅꯦ ꯀꯩꯅꯣ ꯇꯧꯕꯤꯔꯁꯨ ꯎꯏ ꯑꯩꯗꯤ ꯑꯩ ꯏꯆꯥ ꯅꯨꯄꯥꯗꯤ ꯑꯎꯕ ꯑꯝꯗꯩ ꯃꯥꯅ ꯍꯦꯟꯅ ꯈꯪꯉꯤ ꯍꯦꯟꯅ ꯑꯩꯗꯤ ꯑꯗꯨꯝ ꯃꯤꯠ ꯎꯏ ꯍꯦꯟꯅ ꯈꯜꯂ ꯂꯩꯖꯩ ꯍꯧꯖꯤꯛꯐꯥꯎꯗ ꯏꯆꯥꯒꯤꯗꯃꯛꯇ ꯑꯗꯨꯝ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯏ ꯊꯋꯥꯏ ꯋꯥꯔꯝꯕꯗꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯋꯥꯗ꯭ꯔꯦ ꯃꯥꯒꯤꯗꯃꯛ ꯏꯁꯣꯔꯅ ꯑꯩꯒꯤꯗꯃꯛꯇꯅꯤꯀꯣ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗꯅꯤ ꯏꯆꯥꯁꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯕ ꯍꯧꯔꯦ ꯑꯗꯨꯒ ꯍꯩꯁꯤꯡꯕ ꯃꯥꯒꯤ ꯇꯦꯂꯦꯟ ꯁꯨꯝ ꯎꯠꯂꯛꯄꯁꯦ ꯑꯗꯨꯅ ꯏꯁꯣꯔꯅ ꯑꯩꯒꯤꯗꯃꯛꯇ ꯄꯤꯕꯤꯔꯛꯄꯅꯦ ꯈꯜꯂꯦ ꯑꯩ ꯃꯤꯠ ꯎꯗꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯂꯩꯇꯦ ꯍꯧꯖꯤꯛꯇꯤ ꯑꯩꯗꯤ ꯏꯆꯥꯁꯤꯃ ꯐꯪꯕꯗ ꯄꯨꯛꯅꯤꯡꯗ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯖꯩꯌꯦꯕ ꯃꯆꯥꯒꯤ ꯍꯣꯠꯅꯕ ꯀꯟꯕ ꯃꯥꯏ ꯄꯥꯛꯄ ꯃꯥꯏ ꯄꯥꯛꯂꯛꯄ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯍꯔꯥꯎꯖꯕ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯤ ꯍꯣꯠꯅꯕ ꯀꯟꯕ ꯑꯈꯥꯡ ꯀꯟꯕ ꯇꯣꯉꯥꯟꯅ ꯄꯤꯊꯣꯔꯛꯄ ꯃꯒꯨꯟꯁꯤꯡꯅ ꯃꯄꯥ ꯃꯃꯥꯕꯨ ꯄꯦꯜꯍꯜꯂꯤ ꯃꯆꯥꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟꯁꯤꯡꯒꯤ ꯃꯔꯝꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯅ ꯑꯁꯨꯝꯅ ꯍꯥꯏ ꯑꯩꯒꯤ ꯃꯤꯡ ꯁꯣꯔꯣꯛꯈꯥꯏꯕꯝ ꯒꯧꯇꯝ ꯑꯩꯁꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯗ ꯂꯩꯖꯕꯅꯤ ꯑꯩꯁꯤ 2003ꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯁꯥꯔꯚꯤꯁ ꯀꯃꯤꯁꯟꯒꯤ ꯊ꯭ꯔꯨꯗꯒꯤ MPSC ꯐꯥꯎꯕ ꯑꯗꯨꯒ 2011ꯗ IPSC ꯏꯟꯗꯛ ꯇꯧꯔꯒ ꯍꯧꯖꯤꯛꯁꯦ ꯑꯩꯁꯦ ꯑꯦꯁꯤꯁꯇꯦꯟ ꯗꯥꯏꯔꯦꯛꯇꯔ
ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯇ꯭ꯔꯦꯅꯤꯡ ꯀꯣꯂꯦꯖ ꯄꯥꯡꯒꯩꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯖꯔꯤ ꯈꯤꯡꯕꯅ ꯄꯤꯊꯣꯔꯛꯄ ꯃꯣꯏꯅ ꯃꯥꯒꯤ ꯍꯩ ꯁꯤꯡꯕ ꯃꯥꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯃꯔꯝꯗ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯣꯕꯖꯔꯕ ꯇꯧꯕꯤꯕ ꯑꯗꯨꯒ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯒꯤꯁꯨ ꯂꯣꯏꯅꯔꯒ ꯂꯥꯛꯄꯤꯕ ꯑꯣꯏꯅ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯈꯔ ꯑꯗꯨ ꯊꯝꯕꯤꯌꯨ ꯃꯥꯒꯤ ꯌꯥꯝ ꯊꯨꯅ ꯂꯔꯟ ꯇꯧꯕꯁꯦ ꯃꯥꯒꯤ ꯃꯦꯃꯣꯔꯤꯁꯤ ꯌꯥꯝ ꯁꯥꯔꯞ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯇꯕ꯭ꯂꯥꯁꯦ ꯍꯥꯟꯅ ꯍꯧꯕꯅꯤ ꯇꯕ꯭ꯂꯥ ꯊꯤꯟꯕꯁꯦ ꯑꯩꯅ ꯃꯥꯏ ꯃꯈꯣꯏꯁꯦ ꯌꯥꯝ ꯄꯤꯛꯄꯅꯤꯅ ꯇꯕ꯭ꯂꯥꯁꯦ ꯊꯤꯟꯕꯁꯦ ꯍꯩꯔꯣꯏꯗ꯭ꯔꯥꯅ ꯁꯨꯝ ꯈꯟꯕ ꯍꯥꯏꯗꯤ ꯉꯝꯃꯣꯏꯗ꯭ꯔꯥ ꯌꯩꯕꯗ ꯃꯈꯣꯟ ꯊꯣꯛꯏꯗ꯭ꯔꯥ ꯈꯟꯕ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯍꯦꯛ ꯃꯅꯤꯡꯒꯤ ꯄꯥꯕꯨꯡ ꯕꯤꯔꯦꯟꯗ꯭ꯔ ꯀꯨꯃꯥꯔ ꯂꯩꯈꯤꯗ꯭ꯔꯕ ꯍꯥꯟꯅꯒꯤ ꯃ꯭ꯌꯨꯖꯤꯀꯣꯂꯣꯖꯤꯁ ꯍꯥꯏꯗꯣ ꯃꯥꯅꯗꯤ ꯍꯥꯏ ꯒꯧꯇꯝꯗꯒꯤ ꯅꯆꯥꯅꯨꯄꯥꯁꯦ ꯇꯕ꯭ꯂꯥ ꯊꯤꯜꯍꯜꯂꯨ ꯃꯥꯅ ꯇꯕ꯭ꯂꯥꯗ ꯌꯥꯝ ꯍꯩꯅ ꯍꯥꯏꯕ ꯑꯗꯒꯤ ꯃꯥꯏ ꯁ꯭ꯀꯨꯜꯗ ꯁꯨꯝ ꯇꯝꯃꯛꯄꯅ ꯑꯩꯅ ꯃꯥꯅ ꯍꯦꯛ ꯍꯥꯏꯕꯈꯣꯏ ꯕꯕꯥ ꯁꯤ ꯂꯩꯕꯤꯌꯨ ꯁꯤ ꯂꯩꯕꯤꯌꯨ ꯁꯨꯝ ꯂꯩꯕꯗꯒꯤ ꯏꯃꯝ ꯇꯕ꯭ꯂꯥꯗꯒꯤ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯂꯩꯔꯒ ꯃꯥꯁꯦ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯃꯌꯥꯝꯁꯦ ꯑꯌꯥꯝꯕꯗꯤ ꯄꯥꯏꯕ ꯍꯩ ꯑꯗꯣ ꯑꯩꯁꯦ ꯃꯥ ꯀꯦꯁꯤꯌꯣꯁꯤ ꯈꯣꯡꯕꯁꯤda ꯃꯇꯣꯟꯗ ꯂꯣꯏ ꯁꯦꯠ ꯇꯧꯗꯣꯏꯅꯤ ꯑꯩꯉꯣꯟꯗ ꯎꯗ꯭ꯔꯀꯥꯟꯗ ꯃꯥꯅ ꯍꯪꯉꯀꯥꯟꯗ ꯁꯤꯁꯦ ꯀꯌꯥꯗ ꯂꯩꯒꯦ ꯕꯕꯥ ꯁꯤ ꯀꯩ ꯃꯣꯠꯇ ꯂꯩꯒꯦ ꯁꯤꯗ ꯀꯌꯥꯗ ꯂꯩꯒꯦ ꯁ꯭ꯀꯦꯜꯁꯦ ꯀꯌꯥꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯇꯥꯛꯑꯀꯥꯟꯗ ꯃꯥꯅ ꯑꯗꯒꯤꯗꯤ 4ꯁꯤꯗ ꯂꯩꯁꯤꯅ ꯖꯤ ꯁ꯭ꯀꯦꯜꯅꯤ 3ꯁꯤꯗ ꯂꯩꯅꯤ ꯑꯗꯨꯃꯥꯏꯅ ꯐꯥꯔꯒ ꯃꯥꯅ ꯉꯁꯥꯏꯒꯤ ꯈꯣꯡꯉꯛꯄ ꯃꯇꯝꯗ ꯑꯗꯨꯒꯤ ꯁ꯭ꯀꯦꯜ ꯃꯇꯣꯟ ꯁꯦꯝꯖꯔꯒ ꯈꯣꯡꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩ ꯃꯥꯁꯦ ꯑꯗꯒꯤ ꯃꯥꯒꯤ ꯌꯥꯝ ꯉꯛꯄ ꯑꯃꯅ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯑꯣꯄꯔꯦꯁꯟ ꯍꯦꯛ ꯂꯣꯏꯕꯒ ꯇꯛ ꯇꯧꯕ ꯃꯉꯣꯟꯗ ꯀꯩꯅꯣꯝ ꯍꯦꯛꯇ ꯊꯥꯛꯂꯣꯡ ꯐꯥꯎꯕꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝ ꯊꯨꯅ ꯃꯉꯣꯟꯗ ꯑꯦꯗꯞ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯍꯥꯏꯗꯤ ꯏꯟꯕꯣर्न ꯅꯠꯇꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯊꯨꯅ ꯌꯥꯝ ꯊꯨꯅ ꯑꯦꯗꯞ ꯇꯧꯈꯤꯅꯤꯗꯤ ꯈꯪꯍꯧꯗꯕ ꯑꯣꯄꯔꯦꯁꯟ ꯍꯦꯛ ꯂꯣꯏꯕ ꯃꯥꯁꯦ ꯗꯛꯂꯥꯎꯅ ꯃꯥꯁꯦ ꯀꯩꯅꯣꯝ ꯃꯥꯒꯤ 6 ꯁꯦꯟꯁꯀꯨꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯃ ꯂꯩꯊꯣꯛꯈ꯭ꯔꯦꯕ ꯃꯥꯁꯦ ꯑꯗꯨꯃꯛ ꯉꯥꯏꯔꯦ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯕꯨ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯉꯣꯟꯗ ꯇꯣꯉꯥꯟꯕ ꯍꯩ ꯁꯤꯡꯕ ꯃꯌꯥꯝ ꯑꯃ ꯍꯦꯟꯀꯠꯂꯛꯑꯒ ꯑꯗꯒꯤ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯍꯥꯏꯕ ꯏꯟꯕꯒꯤ ꯑꯗꯨꯒ ꯃꯥꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟꯁꯤꯡ ꯑꯗ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯆꯥꯎꯊꯣꯛꯄꯤꯕ ꯋꯥꯈꯜꯂꯣꯟꯒꯤꯗꯣ ꯊꯝꯕꯤꯌꯨ ꯍꯣꯠꯅꯅꯤꯡꯕꯒꯤ ꯀꯩꯅꯣꯁꯤꯃ ꯌꯥꯝꯅ ꯐꯩꯌꯦꯅ ꯈꯜꯂꯤ ꯏꯚꯟ ꯑꯩꯗꯤ ꯃꯉꯣꯟꯗ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯍꯟꯅꯤꯡꯗꯕꯅꯤ ꯍꯦꯜꯊ ꯏꯁꯨꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯃꯥꯒꯤ ꯕ꯭ꯔꯦꯟꯅꯤ ꯃꯥꯒꯤ ꯁꯣꯛꯏꯁꯤꯗꯤ ꯃꯤꯠꯁꯤꯗꯤ ꯀꯣꯂꯦꯇꯔꯦꯜ ꯍꯥꯏꯇꯥꯔꯦ ꯇ꯭ꯌꯨꯃꯔꯒꯤ ꯍꯧꯔꯛꯐꯝꯗꯨ ꯉꯁꯥꯏꯒꯤ ꯑꯣꯞꯇꯤꯛ ꯀꯤꯌꯥꯁꯃꯥ ꯑꯣꯏꯕꯒꯤ ꯃꯃꯤꯠ ꯑꯅꯤꯃꯛꯇ ꯁꯣꯛꯈꯤꯕ ꯋꯥꯅꯤ ꯑꯗꯨꯒ ꯃꯥꯒꯤꯗꯤ ꯕ꯭ꯔꯦꯟ ꯇ꯭ꯌꯨꯃꯔꯅꯤ ꯑꯗꯨ ꯍꯦꯜꯊꯁꯦ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯑꯗꯨ ꯂꯀꯤꯂꯤ ꯃꯥꯒꯤ ꯇ꯭ꯌꯨꯃꯔꯗꯨꯕꯨꯗꯤ ꯍꯧꯔꯛꯈꯤꯗ꯭ꯔꯦ ꯑꯍꯤꯡꯒ ꯇꯨꯝꯗꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯨꯝꯕ ꯀꯩꯅꯣꯝ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯦꯅ ꯇꯧꯕꯁꯦ ꯑꯩꯅ ꯇꯧꯍꯟꯅꯤꯡꯗꯕ ꯃꯉꯣꯟꯗ ꯁꯦꯀꯦꯟ ꯊꯤꯡ ꯑꯩꯗꯤ ꯈꯤꯇꯪ ꯍꯦꯜꯊ ꯀꯟꯁꯤꯌꯁ ꯑꯣꯏꯕꯗꯨꯅ ꯃꯥꯁꯦ ꯃꯥꯒꯤ ꯅꯦꯒꯦꯇꯤꯞ ꯍꯥꯏꯔꯒꯗꯤꯀꯣ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯐꯝꯃꯒ ꯑꯗꯨꯝ ꯄꯥꯈꯤꯕ ꯇꯧꯈꯤꯕ ꯑꯗꯨꯝ ꯎꯡꯉꯒ ꯂꯩꯈꯤꯕꯁꯦ ꯁꯤꯗꯒꯤ ꯈꯤꯇꯪ ꯊꯥꯞꯇꯣꯛꯑꯒ ꯋꯥꯛꯀꯤꯡ ꯃꯇꯦꯛ ꯑꯃꯇꯁꯨ ꯆꯠꯍꯟꯅꯤꯡꯕ ꯑꯗꯨꯒꯨꯝꯕꯗꯤ ꯑꯩꯉꯣꯟꯗ ꯐꯤꯜ ꯇꯧꯏ ꯁꯦꯀꯦꯟꯂꯤ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯍꯟꯗꯕꯒꯤ ꯃꯉꯣꯟꯗ ꯑꯗꯨꯒꯨꯝꯕꯗꯤ ꯂꯩꯇꯕ ꯑꯩꯁꯨ ꯑꯩ ꯕꯤꯂꯤꯞ ꯏꯟ ꯗꯦꯁꯇꯤꯅꯤ ꯂꯥꯏꯕꯛꯅ ꯇꯝꯃꯝꯕꯅꯤ ꯍꯥꯏꯁꯦ ꯃꯉꯣꯟꯗꯁꯨ ꯑꯗꯨꯒꯨꯝꯕ ꯈꯟꯕꯒꯤ ꯀꯩꯅꯣꯝ ꯂꯩꯕ꯭ꯔꯥ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯃꯦꯆꯣꯔ ꯑꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯪꯁꯥꯔꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯃꯨꯕ ꯅꯠꯇꯦ ꯏꯁꯣꯔꯅ ꯁꯦꯝꯃꯛꯄꯅꯤ ꯇꯝꯃꯝꯕ ꯂꯥꯏꯔꯤꯛꯅ ꯇꯝꯃꯤꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯤ ꯇꯧꯅꯤ ꯍꯥꯏꯕꯒꯨꯝꯕꯒꯤ ꯃꯉꯣꯟꯗ ꯋꯥꯈꯜꯂꯣꯟ ꯑꯃ ꯁꯨꯝ ꯄꯨꯕꯁꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯤꯁꯨ ꯃꯥꯅ ꯍꯦꯟꯅ ꯈꯟꯕ ꯍꯦꯟꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯃ ꯁꯝꯇꯥꯏꯝꯁ ꯗꯤꯞ ꯊꯤꯡꯀꯤꯡꯁꯦ ꯃꯥꯅ ꯍꯦꯟꯅ ꯂꯩꯕ꯭ꯔꯥ ꯀꯥꯏꯅ ꯃꯔꯛ ꯃꯔꯛꯇ ꯑꯩꯅ ꯁꯨꯝ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯄꯁꯨ ꯂꯩ ꯂꯩꯔꯤ ꯑꯩꯒꯤꯁꯨ ꯃꯪꯂꯥꯟ ꯀꯌꯥ ꯀꯌꯥ ꯑꯇꯤꯌꯥ ꯁꯣꯛꯅ ꯄꯥꯏꯅꯕ ꯏꯁꯥꯗꯤ ꯌꯥꯎꯗ ꯂꯦꯞꯇꯅ ꯍꯣꯠꯅꯩ ꯃꯪꯐꯥꯎꯅꯅꯕ ꯑꯁꯣꯟꯕ ꯀꯌꯥ ꯂꯩꯗꯨꯅꯁꯨ ꯁꯤꯡꯅꯕ ꯀꯌా ꯈꯨꯗꯣꯡ ꯆꯥꯗꯕ ꯀꯌꯥ ꯀꯌꯥ ꯂꯥꯛꯂꯤ ꯉꯁꯤꯁꯨ ꯊꯦꯡꯅꯗꯨꯅ ꯑꯌꯦꯠ ꯑꯄꯟ ꯀꯌꯥ ꯀꯌా ꯅꯤꯡꯍꯟꯅꯕꯗꯤ ꯂꯩꯔꯣꯏ ꯀꯩꯗꯧꯅꯨꯡꯗ ꯎꯠꯂꯝꯒꯅꯤ ꯇꯥꯏꯕꯪ ꯄꯥꯜꯁꯤꯗ ꯍꯟꯕ ꯂꯩꯇ ꯑꯩꯒꯤ ꯊꯧꯅꯥ